Kuki ASOKPA Meewoising Ashi Kanano Kari Toubada Sokpano Aduga government HOUJIKPHAO clarification amadi ASOKPA gi LANGLA LANJIL PUTHOKTABAKARIGEENO HAINA COCOMI na WAHANG HANGLAKLI COCOMI gi maikedi thadorakpa chirol amada ngarang Kangpokpi district ki manung chana laiba chingi khun amada nomai kamna bagi thodokta ASOKPA Kuki ahum RIMS hospital da layeng naba pukhalakhiba asi henna irang sagatna basin baga chap manai thodok asi COCOMI na yamna chamna laude atamna sinba lalung amani haina khali ngarang nomai kamna bagi thodokta ASOKPA yauri haiduna Imphal da Purakliba Meewoising Ashi Kanano haibadu lengak asina miyamda yamna mayek sengna thampham thoi ASOKPA Meewoising Ashi Madugumba terrorist khutpu amagi member oram labadi lengak asina terrorist amagi mathakta lokhatfam thokpa thabak adu chapchana khudakta lokhat kadabani army na pisilambani haiduna mathong maram khangdana hekta lawshinbe ki thabak ase state force na su tawroi dabani miyamna asuk yamna nungaitriba fawbada government amadi police na HOUJIKPHAO ba ASOKPA gi maram amadi Kanano haiba ngamdaba karigino layeng liba ASOKPA hu masi terrorist ki thawong chathaba mi fatta sing adugi miyoi oram labadi COCOMI na tumina yengduna laithok loi haina chirolasina makhatari